Micham Taruk amasu tamthina Hatpikhraba Konsakhulda masing yamlaba security personnel sing changsilaktuna bilas volunteer AHUM amasu phaduna pukre hairi Konsakhulda masing yamlaba security personnel singna combing operation Chathakhre bilas volunteer AHUM phaduna pukre ngasi ayuk nongalakba pung manga duwaida security forces ki gari humphumuk Konsakhulda thunglaki hairi khunja singna pawdam lakibagi matung ina security forces personnel chamoyang khaima Konsakhulda changsilaktuna Paksan na tiba humba ki tabak Chathakhre maduda khunjasing butati tawena amadi namfu hapusin na ki haidi operation adu da village volunteer AHUM phaduna pukre makhoi sing adu de chalawang bat thiomai hopsan abomai amadi namrong wi chawang koi panba yabadi Konsakhul asidagi kokki terrorist sing na phaduna pukhraga makakakakuna hatkraba Naga Meeoi Taruk ki mihat pasing phaba punbagi miyam khangna lawthokpa leitringai cher asida khul asida amuk combing operation Chathakhibani hojik phawda phangba pawda interrogation tawnabagi damak phaduna pukhiba Meeoi AHUM adudi lairadana combing operation tawki haibagi Manipur government Manipur police amadi security agency singdagi official oiba statement ama phawba thok leitriba maramna miyamda henna nungnangba pawle hairi mi phawba chaba ngamba kukki narco terrorist singa Indian army ga khutsamnana chapminnare haibagi khudam changdam leire hairi idu ningthau koba Facebook account amadagi thagalakpa post amagi wahi khara miyamda pawdam jari Masida mahakna hairi center amadi Manipur paliba BJP government asida thajaba thamganu amadi makhoidagi karigumba makhal amatagi asa tawganu haina aihakna mamangda hanjin haikhibani center amadi state government asi naga amadi mitai aikhoigi natte center amadi Manipur paliba BJP government asina maitai amadi naga anigi moral dignity rights amadi integrity namthaduna thamlaga yamna tamthiba aronba agenda ama chathari hairi Makhatana kuki narco terrorist ki attack singdagi nakhoi government aduna nakhoi bungak thokpangamloi nakhoi government asidi misam prajamyam kanbagi mahut kuki narco terrorist kanduna thamlei nakhoi government na nakhoi achumba oil pibangamloi masigi government asidi kuki narco terrorist leader singna mangjongna na khudum chanduna laikhrabani aikhoi hojik kari tobatai asigumlaba pibam asida saing chaba narco terrorist sing asiga karamna mayok nagani haina mahakna makha tari naga sing loksing yamna lei masi yamna aphaba amani makhoida thokriba thodok sing karamna tigat kani evidence amadi witness sing karamna khomjin tasin gani haibagi haisingba adu chap chana lei maduna lamdrabadi achumbo wayal athubu matamda puthokpa kaidongda ngamloi aikhoida hojik kuki narco terrorist singna maral lejada misam sing hatli haibagi khudam changdam leire aikhoida hojik narco terrorist singna cannibalism haibadi meibagi sadong chaba natraga pijabagi khudam evidence leire aikhoida hojik Indian security force military ga kuki narco terrorist singa ko samna na chatle haibagi khudam changdam leire aikoina hojik aingi haibadi legally thengnaba yare hairi aikoina hojik jati gi thakta haibadi nationwide oina aikoi khonjen tahanbagi tanja adu logodabani India ki leiriba stakeholder singa punduna campaign tawhobot yare diplomatic channel sing sagatpa India manung amadi mapalgi NGO human rights pressure group sing amadi national amadi international media house khutsamnana chapminnabana chingba pangthok hoba yaba hiram sing ki matangda palli